ngasi phongkiba tongan tongan Manipuri si phongsingi amasum thokiba thodo wathoksingi maruobi I pausung khongotcharaga Manipur top channel gi mekedi mamda thamjagi ahanbada mamna khawrang ngainariba Mirabai Sanu Impal Airport yorakhre duga maruobi I pausung mam video sigi lusilakpud oina hapsarage ahanbada oina lebak sigeba ngasigi COVID-19 update mamda thamjaramge haukiba pung kuninga maris da leba asida miyo lising kunga mapanga satruka marfuga mapan nauna COVID-19 positive oiba thengnare hari adugo hairiba pungpham haide haukiba pung kunga mari asida miyo samriga taraga manga COVID-19 na aduna laikhidre haina su health ministry digi thadorokpa ayuki pung nipan phuki oiba update ta makhatana supali atopa pawa manamu Sony Picture da wakatkre Sony TV gi serial da pangthokpa entertainment amasum reality show da July kunga marida Manipur gi jagoi bu choreographer amana utkiba mawong da Bollywood ki jagoi satek hapsinduna utkiba gi madang Manipur lenga ki art and culture gi oina commissioner M Zoina channel sida ayiba role pi duna yaning da bafong dokre thawra madu da Manipur jagoi bu yamna aran ba mawong amada utkiba du matung daba da tawduna ba amadi Manipur gi jagoi utpa matam da channel asina subject expert tanaraba matung ningthina utnaba khangankre toinana episode adu social media amadi YouTube ta upload tawdunaba hana tawkhiba leiragana lawthoknaba khangankre haidi hanasu pausna makhatana su phungdorakle atopa pawa mana Tokyo gi marini sanma numit simadi India boxer Vikas yauna mathang kel haure Vikas ma ki career gi ahumlak suboina Tokyo Olympic saruk yaba salamdai sumna thoiba dukhak nate mai pakpa dukhaktani mahakna khanlibasi haina phongdoklamki adubo Tokyo campaign asi boxer Vikas ki oinadi ngantana lusinkhre nupagi kg 34 gi kanglupta ahanba round thengnabada maithi banangduna Vikas na Tokyo gi medal gi asa torambadu kaikhre atopa pawa manamu mairik pidegi maijrawbi olakani yeripok sangamdabi mathak laikai da leiba mema hatkibagi wathokta sinariba miyoisingi mathakta Andhra PS na case lokhatpagi mahutta kansinduna matam sangna thamle haina United Mitai and Pangal Organization UMAPO gi publicity secretary gi sirolamana phongdorakli sirol asin hai miar asigi matangna Manipur gi Chief Minister N Biren mi eng changbiu loinana Manipur Home Department athuba matamda law gi thabak lokhatkadabani Manipur ngasi mihat mipun tawbada akiba leitriba amasum ain bu khutta paibugum tawning bata tawriba criminal singasi law court amasum police na dandi chapsana pirabadi leibak ing tapkani amasum laingakna police ta FIR sanbada thaidok thaijin tawduna lairaklibisinda sapsaba legal action lokhatpa matam oire haina UMAPO na Manipur lengakta thamlakli hainasu pausna makhatana phongdorakli
Asli busuk copot sini. एयरपोर्ट तक यामना मसीदी संगारेदी खरदी सफम याबे चन कोखरब मतुंग सिटी कन्वेंशन तमना पांखरे Mani kita hantar